Manipur Top Channel the video amta update tawjage ngasi ayuk phongna January gi tang 18 China da coronavirus na sikiba mi gi masing 53 sukre miyoi lising ani rom virus asina nakhre China da virus amadagi sikiba mi gi masing puna 53 sukre amasum virus asina naba mi gi masing su laibak asigi mapham kaya da naribasing adu punsilaga puna lising ani rom yaure haina authority na ngasi phongdokre National Health Commission gi matung ina coronavirus nabadagi haujuk phawbada anawba miyoi 15 amaga sikhre amasum yamdrabda narakpa miyoi Satruka Marpuga Nipan Tingnare Heidi. Now no Sikiba Singdugi Manung the Tarahum the Letset Asig Mapham Oiba province Hubai the Guinea. Atayaduna Hubai that Punamio Yang Kaganito Mayai Tangba Hanan province the Mue and the Awang Bokta Hailong Zanga Mue Ama Amasum Awang Hawaida Mue Amane. Malengu in a coronavirus na Mue Kun Hana Nabatina Cray. President Xi Jinping na sinana housing aruba phibam ama mayok na rehay na ngasi section world pikre nangak pumana lunar new year thoram sing tokhan khraba sorhon bada choi bigi anaba asi laksin naba authorities na kan honari khonglai thuna lakhot khiba quarantines ki khongthang oina province asigi Wuhan amasum atai city taragani to hian bada transport amasum atai se tok sin thingkhre mamang na karino haiba masak khangdaba virus asi inglising ani amasum ahumda Mandarin China amasum Hong Kong na miyoi sakya hatkiba severe acute respiratory syndrome SARS virus ka manaba maramdagi malemgi nungnang mapuan khre Sinagi oina lebak asigi lunar new year holiday thoram pangthoknaba lebak asigi mapham kaya amasum mapan lebak singda miyoi million cha kaya na satna gadaba asida laisat asina khwaidigi hena thina sukalamba yai lunar new year asi sinagi khwaidigi maru oiba festival ne coronavirus asina sinada mapham punamakta sandokhre maduda natana laina asina United States France amasum arapa lebak kaya marumda nabagi paulai khre hainasu pawsin makatana phungdurangli